ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩ ꯈꯨꯡꯒꯪ ꯃꯆꯥ ꯑꯃꯅꯤ꯫ ꯈꯨꯡꯒꯪ ꯃꯆꯥ ꯑꯩꯈꯣꯏꯗꯤ ꯄꯥꯠꯌꯥꯏꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯗꯨꯅ ꯄꯨꯟꯁꯤ ꯍꯤꯡꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯕꯕꯥꯒ ꯑꯩꯒ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯏꯁꯤꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯅꯦ ꯖꯤꯕꯣꯂꯥꯇꯥ ꯀꯧꯕꯤ ꯏꯅꯦ ꯑꯃꯁꯨ ꯄꯥꯠꯌꯥꯏ ꯑꯗꯨꯗ ꯏꯟ ꯆꯤꯡꯕ ꯀꯨꯝꯃꯛꯈꯤ꯫ ꯑꯁꯨꯝꯅ ꯕꯕꯥꯒ ꯑꯩꯒ ꯏꯁꯤꯠꯄ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯅ ꯏꯅꯦ ꯖꯤꯕꯣꯂꯥꯇꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯦ, ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯑꯦ, ꯕꯕꯥꯒ ꯑꯩꯒꯗꯤ ꯀꯥꯔꯅꯤ, ꯏꯅꯦꯁꯨ ꯆꯠꯂꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯖꯤꯕꯣꯂꯥꯇꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯖꯣꯏ, ꯅꯅꯦꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ꯫ ꯉꯁꯤꯗꯤ ꯅꯅꯦꯁꯦ ꯗꯥꯎ ꯌꯥꯏꯅꯦ, ꯌꯦꯡꯉꯨ, ꯅꯅꯦꯒꯤ ꯉꯥ ꯇꯨꯡꯒꯣꯟ ꯑꯁꯤ ꯊꯟꯗꯣꯔꯦ, ꯑꯗꯨꯒ ꯀꯥꯔꯛꯂꯒꯦ, ꯅꯄꯥ ꯅꯆꯥ ꯀꯥꯔꯝꯃꯨ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯒ ꯑꯩꯒꯅ ꯏꯅꯦ ꯑꯗꯨꯒꯤ ꯇꯨꯡꯒꯣꯟ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯃꯇꯧ ꯑꯃꯗ ꯏꯅꯦ ꯑꯗꯨꯒꯤ ꯉꯥ ꯇꯨꯡꯒꯣꯟ ꯑꯗꯨ ꯉꯥꯅ ꯄꯤꯛ ꯊꯟꯅ ꯆꯣꯜꯂꯝꯃꯤ꯫ ꯕꯕꯥꯒ ꯑꯩꯒꯁꯨ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥꯅ ꯏꯅꯦ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯇꯩꯃ, ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯄꯥꯠꯌꯥꯏ ꯑꯁꯤꯗ ꯇꯨꯡꯒꯣꯟ ꯊꯟꯅ ꯉꯥ ꯐꯥꯕꯁꯦ ꯄꯥꯠꯌꯥꯏ ꯑꯁꯤꯒꯤ ꯂꯥꯏꯔꯦꯟꯕꯤ ꯏꯃꯥꯅ ꯏꯅꯩ ꯍꯥꯏꯕꯅꯤꯀꯣ꯫ ꯊꯨꯅ ꯀꯥꯖꯧ, ꯃꯝꯗ꯭ꯔꯤꯐꯥꯎ ꯂꯩꯔꯨꯅꯨ, ꯑꯩꯈꯣꯏꯗꯤ ꯀꯥꯔꯦ." ꯑꯁꯨꯝꯅ ꯕꯕꯥꯅ ꯍꯥꯏꯔꯝꯗꯨꯅ ꯕꯕꯥꯒ ꯑꯩꯒꯁꯨ ꯌꯨꯝꯗ ꯀꯥꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30 ꯇꯥꯔꯛꯄ ꯑꯗꯥꯏꯋꯥꯏꯗ ꯄꯥꯠꯌꯥꯏꯔꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯈꯨꯂꯪ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯟ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯑꯩꯁꯨ ꯕꯕꯥꯒ ꯏꯃꯥꯒꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯀꯅꯥꯅꯣꯅꯦ ꯊꯦꯡꯉꯀꯥꯟꯁꯤꯗ ꯄꯥꯠꯌꯥꯏꯔꯣꯝꯗꯒꯤ ꯈꯨꯂꯪ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯁꯤꯕꯨ ꯍꯧꯖꯤꯛꯐꯥꯎ ꯀꯔꯤ ꯇꯧꯔꯤꯕꯅꯣ" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯅꯆꯤꯟꯗ ꯆꯣꯏꯔꯣꯜ ꯂꯣꯜꯂꯤꯗꯨꯅ" ꯍꯥꯏꯗꯨꯅ꯫ ꯑꯩꯅ ꯑꯃꯨꯛ, "ꯕꯕꯥ, ꯆꯣꯏꯔꯣꯜ ꯂꯣꯟꯕ ꯅꯠꯇꯦꯅꯦ, ꯕꯕꯥꯁꯨ ꯇꯥꯎꯅꯦ, ꯄꯥꯠꯌꯥꯏ ꯑꯁꯤꯗꯒꯤ ꯈꯨꯂꯪ ꯏꯁꯩ ꯁꯛꯄ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤꯁꯦ, ꯕꯕꯥꯍꯣꯏ ꯏꯃꯥꯍꯣꯏꯗꯤ ꯇꯥꯗ꯭ꯔꯣ" ꯍꯥꯏꯅ꯫ ꯃꯗꯨꯗ ꯕꯕꯥꯒ ꯏꯃꯥꯒ ꯃꯨꯟꯅ ꯌꯦꯡꯅꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯪ ꯃꯄꯥꯟ ꯊꯣꯛꯎꯔꯅꯨ ꯉꯁꯤꯒꯤ, ꯄꯥꯠꯌꯥꯏ ꯑꯁꯤꯒꯤ ꯏꯃꯥ ꯂꯥꯏꯔꯦꯟꯕꯤꯅ ꯅꯪ ꯀꯧꯔꯤꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯦ, ꯑꯩꯈꯣꯏꯗꯤ ꯇꯥꯗꯦꯅꯦ, ꯅꯪꯅ ꯇꯥꯏ ꯍꯥꯏꯔꯤꯗꯣ" ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯕꯕꯥꯒ ꯏꯃꯥꯒꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯔꯝꯈꯤꯗꯦ꯫ ꯃꯈꯣꯏꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯅ ꯇꯥꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯕꯣꯏ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯥꯡꯗ ꯊꯨꯕ ꯉꯥꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯐꯃꯨꯡꯗ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯟꯕ ꯍꯧꯔꯛꯈꯤ, "ꯀꯔꯤꯅꯣꯅꯦ, ꯍꯧꯖꯤꯛꯐꯥꯎ ꯄꯥꯠꯌꯥꯏ ꯑꯁꯤꯗ ꯈꯨꯂꯪ ꯏꯁꯩ ꯁꯛꯂꯤꯕꯁꯤꯕꯨ, ꯃꯁꯤꯕꯨ ꯃꯤꯕꯨ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ, ꯂꯥꯏꯒ ꯑꯣꯏꯕꯖꯥꯔꯅꯦ, ꯕꯕꯥꯒ ꯏꯃꯥꯒꯁꯨ ꯇꯥꯗꯦ ꯍꯥꯏ, ꯑꯍꯤꯡꯁꯤꯗ ꯑꯩꯕꯨ ꯀꯧꯊꯣꯛꯂꯤꯕꯖꯥꯔꯥ? ꯑꯩ ꯃꯁꯤꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯗꯅꯕ ꯑꯩ ꯇꯨꯝꯊꯍꯧꯔꯒꯦ." ꯑꯁꯨꯝꯅ ꯑꯩꯁꯨ ꯀꯤꯅ ꯀꯤꯅ ꯇꯨꯝꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯉꯔꯥꯡ ꯄꯥꯠꯌꯥꯏꯗ ꯊꯦꯡꯅꯔꯝꯕꯤ ꯏꯅꯦ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯕꯕꯥꯒ ꯑꯩꯒꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯖꯣꯏ, ꯑꯩꯈꯣই ꯃꯥꯗꯣ ꯉꯔꯥꯡ ꯄꯥꯠꯌꯥꯏꯗ ꯀꯨꯝꯈꯤꯕꯗꯒꯤ ꯉꯁꯤꯐꯥꯎ ꯊꯤꯕ ꯐꯪꯗꯔꯤ. ꯑꯗꯣ ꯅꯣꯏ ꯉꯔꯥꯡ ꯏꯃꯥꯗꯣ ꯊꯦꯡꯅꯔꯝꯕ꯭ꯔꯥ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯕꯕꯥꯒ ꯑꯩꯒꯗꯤ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯗꯨꯒ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯦ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ, ꯅꯣꯏ ꯏꯃꯥꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯗꯤ ꯄꯥꯠꯌꯥꯏꯗ ꯏꯟ ꯁꯣꯜꯍꯧꯕꯅꯤ, ꯉꯥꯁꯨ ꯇꯨꯡꯒꯣꯟ ꯊꯟꯅ ꯐꯥꯍꯧꯕꯅꯤ, ꯑꯗꯨꯒ ꯌꯨꯝꯗ ꯉꯁꯤꯐꯥꯎ ꯍꯟꯖꯜꯂꯛꯇꯦ ꯍꯥꯏꯕ. ꯖꯣꯏ, ꯂꯥꯛꯑꯣ, ꯅꯅꯦ ꯊꯤꯔꯨꯁꯤ." ꯑꯁꯨꯝꯅ ꯕꯕꯥꯒ ꯑꯩꯈꯣꯏ ꯏꯅꯦ ꯖꯤꯕꯣꯂꯥꯇꯥꯕꯨ ꯄꯥꯠꯌꯥꯏꯔꯣꯝꯗ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯄꯥꯠ ꯃꯌꯥꯏ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯥꯡ ꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, "ꯏꯅꯥꯎꯁꯥ, ꯅꯈꯣꯏ ꯅꯇꯩꯃ ꯖꯤꯕꯣꯂꯥꯇꯥꯒ ꯉꯁꯤ ꯑꯌꯨꯛꯀꯤ ꯄꯥꯠꯌꯥꯏ ꯑꯁꯤꯗꯒ ꯊꯦꯡꯅꯔꯝꯕ꯭ꯔꯥ" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯀꯅꯥꯃꯠꯇ ꯊꯦꯡꯅꯗꯦ ꯈꯨꯝꯃꯛꯈꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯗ ꯏꯅꯦ ꯑꯗꯨ ꯉꯔꯥꯡꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ, ꯑꯗꯨꯅ ꯄꯨꯂꯞ ꯊꯤꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯧꯗꯨꯅ ꯑꯌꯨꯛꯇꯒꯤ ꯏꯅꯦ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯏꯅꯦ ꯑꯗꯨꯕꯨ ꯊꯤꯔꯐꯥꯎ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯈꯤ, "ꯄꯥꯠ ꯑꯁꯤꯒꯤ ꯂꯥꯏꯔꯦꯟꯕꯤ ꯏꯃꯥꯅ ꯆꯦꯟꯗꯨꯅ ꯆꯠꯂꯝꯃꯅꯤ, ꯍꯤꯡꯅꯕꯨ ꯐꯪꯉꯗꯤ ꯐꯩ,
Ising manungdaga putharamadi pharak hainaraki. Adubu nungthingi numit chap yungba pung baro khara helakpa daiwaida ngarang ine aduna in solomba mafam jaga daiwaida ine jabolata do siduna tawkhalaki. Babaga igasu mataw aduda asukki matik nungairam khide. Lekaigi miyoi singnasu asumna hainaraki. Akoi kungi padaise thainadagi laifam khara kanduna lakpani. Adubu misi minadi yaruktri. Handakti misi mina yaksale karibu thoaba haiduna. Asumna matam khara haukraba matung hanagi matawgum babaga igasu padaida nga phaba chalami. Adubu babaga aigiga wakhanda matam pumbada akoi lekaigi ineji bolatado in sonduna leiram khidra haiduna ta khalami. Asumna babaga iga long khonduna nga pharingai akoina nga hapiba tungon patra adu sum upthoraki. Aisu karisu khandana nga hapiba tungon patra adu mafam chana amuk thanami. Adubo akoina long kholingai amukasu hekta upthoraki. Madudagi babada aina hairami. Baba yengotu akoina nga hapiba tungon patra se aina mafam chana thanamasu masa matomda hekta upthori. Karigino haina baba su ngasaidagi tawriba matawsing adu urami. Madudagi babana asumna hairaki. Ibungo masidi mawang amani. Lao tungono mafam aduda huntoom ipaisa yumda thuna karasi hairaki. Asumna babaga iga yumda hek yaubaga ngasaigi angakpa akiba matawsing adu imada wari lirami. Imanasu babaga iga da sumna hairaki. Nakoida nate thawdok adu akoi khulsigi miyoisingdasu handak marak khulsigi padai sida kari karino akiba mayam ama thingai haini. Matam kharadi padai sida nga phaba chati khranu napana sa hairaki. Asumna matam kharadi babaga iga nga phaba chalam khidi. Adubo matam khara leiragadi akoi lekaigi miyoi singsu amuk padaida nga phaba chatpa hongnarami. Madudagi babana aingonda sumna hairaki. Ibungo nangdi matam khara yumda leiko. Baba patakumda basu kuire kari karino mong mataw khara yenguge. Handakti khunsigi miyoi singsu patlomda amukum na bawi. Ay ngasidi mong yang thoge hairaki. Maduda isu asumna hairami. Babada baba natumda di chatlunu ay chu yauge haiduna. Adubo babana ay laki yaram khidi. Asumna baba sak toktuna padaida nga phaba matomda satki. Ay su yumda lehewi. Adubo babana satkiba ngahak leiraga akoi khungi miyoi singsu yumda loina kanaraki. Ay su makoida asumna hangami. Kaidawre ngasidi ngantana yumda nganna kanari iduna haiduna. Maduda koi lekaigi miyoi singna asumna khumaki. Ibo handak marakti padaya sida nga phaba mibu iu ude. Numit chap yung basida akoi su tandana yumda halaabani hairaki. Madudagi ay su wakala malaki. Padaya duda misu kanamata lehogdre hai. Babadubo matumda sakridubo ay chatlubana phani. Asumna isu ngahak wakal tawduna imada babagi manakta chatluge haiduna ay su padayda kumtharami. Adubo aina padaya hek yaubaga babado koiti thirami. Adubo babadi thiba phangamkhidi. Ngahak leiragadi taw hauba asongba marak amadagi babagi khunjen manba ama nahebagi makhonda taraki. Ay su isada pakatpoi lakpoi asongba mafam aduda sangduna yengami. Adubo babado gyan taadana machinda ay yamna kire haiduna makhada hiptuna leirami. Ay su babagi mataw aduda pakatuna baba kaidawrage haiduna hangami. Adubo babadi masada gyan taadana ay phau masak hangamkhidi. Ay su mafam adaiwaida kana lake haiduna yengami. Adubo mi amata lakpa udabadagi bababu aina pokhatuna yumda yamna wana puraki. Yum yaura phau babado masada loron pharon pulonda londuna leiki. Aduga sumna hairaki. Inching binupido ay yamna ki haiduna. Madudagi imana layuknaba mali napabungsi maiba kauruge haiduna imado maiba kauba chenki. Ngahak leiraga maibaduna babagi masa paiduna yengami. Maduda maibaduna asumna hairaki. Nakoi athubada laigi potlamsing khara lang. Aduga ibungo nangna ngasai napabungbo thengnarpa jagado aduda aiga chattuna lai khoiram thouse hairaki. Maiba aduna adumna hairakpadagi imaga aiga laigi potlamsing adu thirami. Aduga maiba aduga
ꯕꯕꯥꯅ ꯉꯁꯥꯏ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯝꯕ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯑꯩꯅ ꯂꯥꯏ ꯈꯨꯔꯝꯕ ꯍꯦꯛ ꯍꯧꯕꯒ ꯅꯪꯁꯨ ꯅꯃꯤꯠ ꯎꯏꯁꯜꯂꯨ, ꯄꯥꯡꯊꯣꯛꯄ ꯌꯥꯗꯦꯀꯣ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯝꯕ ꯍꯦꯛ ꯍꯧꯕꯒ ꯃꯤꯠ ꯎꯏꯁꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯠ ꯎꯏꯁꯜꯂꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯃꯤ ꯑꯃ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯕ ꯑꯗꯨꯅ, "ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯅꯃꯤꯠ ꯄꯥꯡꯊꯣꯛꯑꯣ, ꯌꯨꯝꯗ ꯍꯜꯂꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯕꯕꯥꯗꯣ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯈꯤ꯫ ꯏꯃꯥꯒ ꯑꯩꯒꯅꯁꯨ ꯕꯕꯥꯗ ꯊꯧꯗꯣꯛ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯅ ꯄꯥꯠ ꯃꯌꯥꯗ ꯍꯦꯛ ꯌꯧꯕꯒ ꯅꯨꯄꯤ ꯑꯃ ꯄꯥꯠ ꯃꯌꯥꯏꯗ ꯏꯟ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯇꯩꯃ ꯖꯤꯕꯣꯂꯥꯇꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩ ꯏꯁꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯖꯈꯤꯗ꯭ꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯃꯥꯒ ꯑꯩꯒꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯕꯥꯗ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯕꯕꯥꯗ ꯊꯣꯛꯏꯕ ꯊꯦꯡꯅꯈꯤꯕ ꯑꯁꯤꯒꯨꯝꯅ ꯃꯈꯣꯏꯗꯁꯨ ꯊꯦꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃꯁꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯕꯕꯥꯗꯣ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯍꯥꯡꯇꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯒ ꯑꯩꯒꯅ ꯕꯕꯥꯗ ꯀꯔꯥꯏꯗ ꯆꯠꯇꯨꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯄꯥꯠ ꯃꯌꯥꯏꯗ ꯈꯨꯂꯪ ꯏꯁꯩ ꯁꯛꯂꯤꯕꯁꯤ ꯇꯥꯔꯨꯒꯦ ꯇꯧꯕꯅꯤ, ꯂꯥꯛꯑꯣ ꯅꯈꯣꯏꯁꯨ ꯇꯥꯔꯨꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯒ ꯑꯩꯒꯗꯤ ꯕꯕꯥꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯝꯈꯤꯗꯦ꯫ ꯕꯕꯥꯗꯤ ꯃꯁꯥꯗ ꯏꯁꯩ ꯉꯪꯗꯨꯅ ꯄꯥꯠꯂꯣꯝꯗ ꯀꯨꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ꯫ ꯑꯗꯨꯕꯨ ꯏꯃꯥꯒ ꯑꯩꯒꯅ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯕꯕꯥꯕꯨ ꯏꯃꯨꯡꯗ ꯅꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯃꯥ ꯅꯆꯥꯅ ꯇꯨꯡꯒꯦꯗꯤ ꯂꯩꯇꯗꯅ ꯑꯍꯤꯡꯁꯤꯗ ꯀꯩꯗꯧꯔꯤꯅꯣ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛꯇ ꯅꯪꯅ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯁꯜꯂꯛꯑꯕ? ꯉꯁꯥꯏꯗꯒꯤ ꯅꯪ ꯂꯥꯛꯅꯕꯗ ꯏꯆꯥꯅꯨꯄꯥꯒ ꯑꯩꯒꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ" ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯒ ꯕꯕꯥꯗ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯋꯥꯔꯤꯗꯨ ꯄꯥꯎ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ ꯕꯕꯥꯁꯨ ꯃꯁꯥ ꯃꯇꯣꯝꯗ ꯄꯨꯡꯉꯛ ꯉꯛꯆꯈꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯄꯥꯠꯌꯥꯏꯗ ꯆꯦꯟꯅꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯇꯥꯗ ꯅꯥꯎꯆꯥꯗꯣ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯌꯨꯛꯇ ꯄꯥꯠꯇ ꯂꯥꯡ ꯀꯥꯏꯕ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯠꯌꯥꯏꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯒꯤꯅꯤ, ꯂꯥꯛꯑꯣ ꯖꯣꯏ, ꯌꯦꯡꯉꯨꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯇꯥꯗ ꯅꯥꯎꯆꯥ ꯐꯨꯝꯊꯤ ꯃꯔꯛꯇ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯀꯔꯤꯅꯣꯃ ꯈꯜꯂꯛꯈꯤ꯫ ꯉꯔꯥꯡ ꯑꯍꯤꯡ ꯕꯕꯥꯗ ꯈꯨꯂꯪ ꯏꯁꯩ ꯁꯛꯄꯤ ꯅꯨꯄꯤ ꯑꯃꯅ ꯀꯧꯊꯣꯔꯛꯄꯗꯣ, ꯑꯗꯨꯒꯨꯝꯅ ꯇꯥꯗ ꯅꯥꯎꯆꯥꯗꯁꯨ ꯃꯉꯣꯟꯗꯁꯨ ꯁꯣꯏꯗꯅ ꯀꯧꯊꯣꯔꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯕꯕꯥꯁꯨ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗ꯭ꯔꯕꯗꯤ ꯑꯍꯤꯡꯗꯨꯗ ꯕꯕꯥꯁꯨ ꯄꯥꯠꯌꯥꯏꯗ ꯆꯠꯂꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯖꯤꯕꯣꯂꯥꯇꯥꯅ ꯍꯦꯛ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯄꯥꯠꯌꯥꯏ ꯑꯗꯨꯗ ꯃꯤ ꯂꯧꯕ ꯃꯊꯪ ꯃꯊꯪ ꯍꯧꯔꯛꯈꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯁꯨ ꯄꯥꯠꯌꯥꯏ ꯑꯗꯣꯝꯗꯒꯤ ꯅꯣꯡꯃꯅ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ, ꯅꯣꯡꯃꯅ ꯅꯨꯄꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯁꯨꯝ ꯇꯠꯇꯅ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯀꯤ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕ ꯀꯅꯥꯃꯠꯇ ꯆꯠꯅꯔꯝꯈꯤꯗꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯋꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯔꯝꯗꯤ ꯄꯥꯠꯇꯒꯤ ꯉꯥ ꯐꯥꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯟꯗꯨꯅ ꯆꯔꯥ ꯇꯥꯟꯕꯅ ꯑꯅꯝꯕꯅꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯀꯨꯏꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥ ꯇꯥꯟꯅꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯈꯔ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯄꯥꯠꯌꯥꯏ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏ ꯂꯧꯈ꯭ꯔꯤꯕꯗꯨ ꯂꯥꯏꯅ ꯂꯧꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯈꯨꯟꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯄꯥꯠꯌꯥꯏ ꯑꯁꯤꯗ ꯀꯧꯊꯕꯅꯤ꯫ ꯅꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯄꯥꯠꯌꯥꯏ ꯑꯁꯤꯗꯒꯤ ꯈꯨꯂꯪ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯏ ꯍꯥꯏꯔꯤꯕꯗꯨ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯁꯛꯄꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯅꯤ ꯇꯥꯍꯟꯗꯨꯅ ꯃꯥꯅ ꯄꯥꯠꯌꯥꯏ ꯑꯁꯤꯗ ꯀꯧꯊꯕꯅꯤ꯫ ꯌꯦꯡꯉꯨ, ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯧꯔꯝꯗꯤ ꯑꯩꯈꯣই ꯄꯥꯡꯊꯣꯛꯄꯤꯔꯒꯦ꯫ ꯇꯧꯕꯇꯕꯨ ꯃꯈꯥ ꯇꯥꯅ ꯊꯣꯔꯛꯈꯤꯅꯤ ꯊꯣꯔꯛꯑꯔꯣꯏ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯗꯨꯅ ꯅꯈꯣꯏ ꯑꯁꯨꯝꯅ ꯇꯧ, ꯅꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗ ꯏꯁꯣꯔ ꯑꯗꯨꯗ ꯂꯥꯏꯒꯤ ꯑꯊꯦꯟꯄꯣꯠ ꯀꯥꯗꯨꯅ ꯅꯈꯣꯏꯅ ꯅꯤꯖꯧ, ꯄꯥꯠꯌꯥꯏ ꯑꯁꯤꯗ ꯈꯨꯟꯖꯥꯁꯤꯡ ꯑꯋꯥꯕ ꯅꯪꯂꯤꯕꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯅꯈꯣꯏ ꯈꯨꯟꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯗꯨꯅ ꯃꯥꯅ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯂꯩꯕꯥꯎ ꯑꯣꯏꯅ ꯆꯦꯜꯂꯛꯀꯅꯤ꯫
Madu nakhoi khunjasingna katho aduga yeng makha tana nakhoi da awaba taribra haidun asumna maiba maibi sing aduna hairami madudagi akoi khungi lai harauba matamda maibi na sumna laibauk chelaki akoi khungi oina padaya sida ayuk nganda anganbada sathokpa ngamdriba angangba masugi tharo amaga ising khujop amaga isa inai singna aigi ifamda kachau khulsida turei irei cheli basi kokpi ge haiduna hairaki madudagi akoi khungi ahal laman singna isora duna apama posak adu kalami madugi matungdagi amuk hana padaya aduda mi lauba misi mina amata thokide mayam wari asi matang asai da loijari wari asi bu nungai birabadi channel asi bu like subscribe amadi comment tawbiram